ngasidi mayamda asengba love story am khatang tahanjage loiba fawbatang di tabiyu karigamba adomna masigi love story asidagi kanaba fangba natragana mayamda kana hangani haina khallabadi video asibu share tobiyu maruwaina nupi singda wari edudi asini nupi am nupa amaga nungsinarami makhoyani adukki matik mari chasalami dating birthday celebration party dinner lunch asina chingba kayamuk ama punna punna chatminaram nupi aduna nupa adugu adukki matik nungsiram nupa aduga nupi aduga physical relationship leirami physical relationship leiraba matungdadi nupi aduna masabu masana adukki matik nupa adugi damakta kathokjarabani haina khanjarami asum tawna asum leirakpana college loisalaklei nupa adusu nupi adusu thabak thinabagi damak atop atop lambi de chatnakre adubu phone da diwari adum sanarami wari saba matamda makhoinigi akup ata haibadi thodok khuding makki wari sing share tawnaram asum tawduna tha mari lelakle adubu tha mari asigi manungda makhoi ani noma fawa unaramte nupa aduna nupi adubu uba fangjatre haibadi mahakna hana college ki matamda uramba adumna haibadi nakna thiengnaramba leiminaramba adumna uba fanglaktre maram asina nupa aduna nupi aduda photo piraku hairam nupi aduna harau harauna share tawrami adudagi nupa aduna nupi aduda hairami nahaki photo model gi oiba haibadi phi thongdaba naked photos videos thargu haina nupi aduda hairam adubu nupi aduna yaramdi maramdi well educated oiba nupini aduta sunatana kiram mi mahak sengna aduga ikaibasu ikaijira aduga nupa aduda hairamni ai madu tawba ngamloi maramdi hujiki matam asida internet da photos videos mayam ama aranba mongde season tanja aduda nupa aduna nupi aduda saurami nupi aduda pressure pirammi asawba kyamu ulam aduga hairammi nang aingonda thajadabra asina chingba nupi aduda hairammi asigum luba nupagi matau asina malem asida nupi kyabu manghanbikra aduga asigum laba nupagi matau asida nupi khuding maksu emotional ayambana oigalli nupi duna hairami natte natte ai nangbu thajai ai nangbu sengna thajai adubu marak marakta technology su asoiba kaya yaw maram aduna ai asigum laba photo amadi videos share tawbungam loi asengba maksuni tawroidabani tanja aduna nupa aduna phone kakthakirami adu nupi aduna amuk tawrami aduga nupa adada haijarami ai nangbu thajai ai nangonda thajadaba tawde adubu nangsu ai self respect khazik tangdi tawbiyu adubu nupa aduna yaramde asum tawduna chayol amamuk lelakle nupi aduna nupa aduda toina toina thiamlammi adubu nupa aduna yaba kawbu leiramde nupi aduna nupa adugi asugum labu matau aduda nungaitaba yamna phawram leifam chafum khangdaba pressure ama mangonda leiramde nupi adu emotional oirammi tasengbadi asigumba tanja asida nupi khudingmak emotional oiroidabani nupa khudingmakki jais oidaba demanda kaidonungda su yaroidabani adubu nupi kayamadi khangna khangna ngasigi internet ki dunia asida tawriba asi una tana tana fattaba thab kayado adum tawri nupi aduna mahaki mobile aduga naked oiba photos videos kayam nupa aduda share tawrami aduga hairami nahak yengba kakthakho nupa aduna nupi adugi atugum laba photos sing adu ubu matamda nupa adu adukki matik harawrami aduga nupi aduda thagatami nahaga si kayada hujekhra asman da leiriba thwan michak thana suna ondagi hendi jamin na sida leiriba pot khuding makna suna ondagi hendi haiduna nupa aduna nupi adugu thagatami nupi adusu nupa aduna mahaku thagalakpa aduda aduki matik harawrami momon noklammi aduga nupi aduna nupa aduda hanglammi photos amadi videos sing adu kakthakhraba natra
nupa aduna hairaki kakre tasengbagidi photo amasung video sing adu kakhidri hapta ama helaklei nupi amasung nupa makhoi animak harau harau wari sanarami adubu ikhang khang hodana kari tawre haiba matamda nupa adugi manakta nupa adugi mamanaba amakhak laklammi mamanaba aduga nupa aduga punna phaminarami chaminarami film yengminarami games sanaminarami asum tawna leirakpaduna mamanaba aduna nongmadi nupa aduda hanglami nangi girlfriend leibra nupa aduna khummi hoi ai girlfriend lei yam phajakraba janida nang uradi ngaugani asumna nupa aduna mamanaba aduda hairami mamanaba aduna nupa aduda hairami nate nangi girlfriend leite ai khangi nangi girlfriend leite mingseldi yengo nangi nasakado nangi sakta aduna nupi phangba honade mamanaba adugi wahai sing adu taraga nupa aduna mamanaba aduda hairami yengo nangna thajadrabadi aigi girlfriend ni mahakasi haiduna simple haibde normal photo sing yenghalami mamanaba aduna khumlagi sumba photo di mayam ama leine masu lei aishu lei ai thajade nangi girlfriend natte nasi madu wahai sing adu taba matam aduda nupa aduna mamanaba aduda mahagi girlfriend lei haibasi khangnaba gidamak mahakna nupi adudigi lawkhiba naked ki photos abadi videos sing adu mamanaba adudi yenghalami thajau masi aigi girlfriend ni nupa adu washroom changkhiba tanja mamanaba aduna ngaiduna leirami washroom da nupa aduna hek changkhibaga mamanaba aduna nupa adugi phone adu lawraga ngasaigi adugumlo videos amadi photos sing adu mahaki mobile da copy tawsalam aduga mamanaba aduna mahaki mamanaba amada amuk share tawrami mamanaba amaduna amuka internet upload tawrami maramdi kanagumba amana hekta search tawrpu matamda phangnangai gidamakta numit kharani gi matungda mamanaba aduna nupa adu phone tawruklammi aduga hairaki nangi girlfriend adudi mahaki videos amasung photos na internet wai chairi mipum khudingmakna mahaku yengnari nupa adu thajaramde adubu masamang internet yenglammi maduda mahaknasu thengnaram aduga nupa aduna nupi aduda amuk call tawrami aduga hairami nahakti ai nataba atopa nahaki boyfriend singda nahaki photos amasung video sing share tawribra nangi photos amasung video singna internet wai chairi ngasi hairba numit asidagi nanga aigi mari amata leinadabani nahak wari fawa saningde nangdi lamchat naidabini nupi adu yamna kaplammi aduga nupa adu hairami natte aigi nang nataba boyfriend amma fawa leitiye ai kanagumba amma fawa nungsi khidri nahak nattana adubu nupi aduna kapliba lauriba khongliba amadi nupa adu haijariba khudingmak adu nupa aduna tabiramde nupa aduna hairami karigumba aigi family na nahakasi lamchat naidabini amadi nahaki photos amasung videos sing internet fangi haibasi khangkhrabadi nahaka luhongse haibasu yarakloi maram aduna ngasi hairiba numit asidagi nahaka aiga leinaramba mari khudingmak tatnarabani adudagi nupa aduna nupi adubu mafam khudingmak block tawsalame matam kharagi matungda nupi adugi mama mapanasu scandal adugi maramda khanglaklammi nupi adu mama mapana fazana phubirami amasung saza tamthina pirami nupi adu yamna kaplammi depression oirami pressure oirami angawbi halat lelami adudagi tumnabagi damakta guli charami matomta leirami kanagumba amaga leminaramde adudagi nupi aduna decision lawrami karamba decision ngasi fawbada nupi khudimukna adugumlaba thabakadu soikraba matungda last step oina lawri decision adugi decision adu kaidonungda lawroidabani decision adu ai haiba pamdi mayamna loina khangnarabani adubu aduguma decision adu amuk hana lawge khalloidabani nungsirabi chilinawsing asugumba thabak asi lising lakoikhre nupi lising kaya da thokre adubu nupi sing asina karigi damaktano ngasi fawba internet ki jamana asida scandal lakh urabasu gyan tadrib asi karigino asigum lawa thodok sing asidagi akhoi khangjan gadabani aigi iche sing ichal sing ichil inaw khuding mapusu khanghan gadabani maramdi karigino haiba matamda
ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕ ꯑꯣꯏꯁꯅꯨ